2023 की December da nauna khangna rakhiba wari amada dinosaur marumbo lamlai ne haiduna latuna thamlamba thengnaki nungolaba dinosaur marum adu Madhya Pradesh ke Dhar district ki manung channa laiba Padalya khulgi ningthona latuna thamlambane khunja singna su lamgilai ni khanduna khurumnaduna latuna lakhibane kul devta kauba laine makoi gi lau hingkhol sa sanda tarakadaba phattaba safam lanpham khudingmak ngakthok piba laini haiduna chahi chuppa maibi maira kattuna latuna lakhibane asida natana lai asigi mathau mangam oina yubi kattuna hameng kattuna chahi chuppa ira thoni tawduna lakpa laine adubo Lucknow da laiba Birbal Sahani Institute of Paleosciences ki paleontologist laklaga yangsinbada kuldeva kauba lai adu prithvi semlakpagi anganba matam hujiktagi chahi million chamaga nifu humdoidagi chahi million humfu taruk phawbagi matam Cretaceous haina khangnaba chahi chagi athengba matam aduda lairamba Titanosaurus kauba dinosaur achauba makhal amagi marum oiramkhibani asida natana thaudok asigi mamangda Madhya Pradesh ke Narmada Valley si marum kokpham amadi makon 92 phangkhibale mafam sing adudagi Titanosaur marum chaniga humfu taruk phanggiba laiki marum sing adu centimeter 15 dagina 18 muk chaw aduga marum khara amadi macha konba horambagi khudam phangba ngamkhe